September thana lakada sayo yonde loyarki adunagi wari singusin lingsila lamyanda hizam iraban iramna thangol adu maya thango thawna hela uba thangol adu maya thango thawna lakhau matam oiraga khaw sana pho mina yerin ko pani sana lela imadi isi Bangladesh ki sakna erba sispa masu oliba communist leader Himango Biswasa lagina lamyan basina select jela lagi naringe sakhnudna ma ke se adu Manipur da amu khandotuna izan era bana silamba isai asina labuksi isang skinki sana matsu mahi marona thau korsi imai chodhanki anoba Manipur di masakama orhan banga manki asigama matik mayai poba lamyanda izan era bati mapok tha amadi nonga tha ani tuna lakada lusing bersi matik mangan hindalaki Elsa kudingi puni wakal da kaidong duna ma ke khungul liu lau hajanga khulam khatuna korpon tatana thokleri lamdam sida laipok hoina lamyan da hizam irabot kumza lising amaga chanipan ga mawdraga tabki September tang mapanda okay kumza lising amaga chamapan ga kunthama thoida likhiba Manipur Dramatic Union MDU hai khanle basisu lamyan da sinlikhan mani lamyan basina social activist ama oina founder leader ama oina CPI sinlikhan kumza lising amaga chamapan nifuda pisum hizam lekaida hizam ibong hal amadi songtham ningol thambal nambi anigi mapai asina yakai warol ngang ridama thajna thamlo matunda Bangladesh ki sehat jail thamki irabana jail asida miya kadun leine lai kyasu iki mafamda Bangladesh ki communist leader Pir Habibur Rahman ga loine robdagi Congress leader oina phakhibe irabo jail ki communist leader oina thorki kumra lising amaga chamapan nifu hundoi march tang kunda jail de tharura basu Manipur changme yadana bathinga thamjinki pasara leki kanna takna badegi chayolama kumza lising amaga chamapan nifu mangage September tang ani degi tara phabo Manipur changme yaba thanki athin bela thotuna Manipur da leki ulau kendegi research subhagi bere poitna बहुत कार रमतुम आंध्र असेंबली मीटिंग की मंगोलेना kumza lising amaga chamapan da nifu nipani September tang kun gamma thoida Manipur Praja Sangramade Manipur Krisak Sabha ani lising bo ribai rabona Manipur Tripura Kasar Rusai Hills Punsinna Purvasar Pradesh Serna Bukanabu Thugai Naba MDU Hall da protest organisation matang asida lamlai leiba pundubum khobamuni sinlaki MDU Hall da meeting yaw lakpa miyamu Manipur State Police na thinna honoru bodegi khoisau neba miyami hodura police officer ama mahamje sikhi Manipur kanban nimit haina khanna riba kumza lising amaga chamapan da nifu terati September tangpan mathori thodo aduna maram oiraga Manipur State Council na Manipur Praja Sangramani Manipur Krisak Sabha animak aini yadabaluk aina lauthokkolina thinjinna irabat phanaba kanaki masina maram oiraga irabat kumza lising amaga chamapan nifu nipani October tang tara nipanda ahanba Manipur Legislative Assembly mitna saruk yabangan khire Mirot oikra matung Communist Party of Manipur kumza lising amaga chamapan da nifu nipani October tangkun mapanda sebraga khutta khulai paitna lal sunaba hoki irabot mirot oina Myanmar gi anggo siksang degi asum laglaga ninthi turen faudina laglaga ninthi turen torband laiba text kum khulda matam khara laiki maitai singi laikam moriba text khongdegi tango singda matam khara lernaga pulsi aroiba yahi tanki lamyan ba sigi pulsi aroiba yahi tanki ba mafum ni haina thajanariba tango singda lamyan ba ase masagi akanba anaba mana maram oitna kumza lising amaga chamapan ga yankhai mathoigi September gi tang kuntarukta pulsi aroiba yahi tanki mafam asida mahaki haksana laisa oina tinki haibi damak lamlai nongadada laiba hizam irabot irat khubam irabot pakta mafam asidagi laisa loduna
ꯈꯨꯕꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯣꯡꯐꯝꯗꯒꯤ ꯄꯨꯔꯛꯄ ꯁꯦꯡꯂꯕ ꯂꯩꯕꯥꯛ ꯂꯩꯁꯥꯒꯤ ꯁꯔꯨꯛ ꯈꯔ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯤ꯫ ꯁꯦꯞꯇꯦꯝꯕꯔ ꯊꯥꯅ ꯂꯥꯛꯄꯗ ꯃꯤꯌꯥꯝꯒꯤ ꯊꯃꯣꯏꯗ ꯂꯨꯆꯤꯡꯕꯁꯤꯅ ꯍꯤꯡꯒꯠꯂꯛꯄꯒꯨꯝ ꯂꯨꯆꯤꯡꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯒꯤ ꯊꯃꯣꯏꯗ ꯍꯤꯡꯗꯨꯅ ꯁꯨꯝ ꯂꯩꯕ ꯑꯣꯏꯕꯁꯤꯅꯤ꯫